Leingak na Mateng Pibirabadi Manipurda organic apple Marang Kaina Puthokpa Ngamgani haina Kakchingda semgi organic farm tawriba Dr. Yengkhom Chandra Phongdorakle. Kakching lamkhaidagi nokpok pangna kilometer amarom tamak changlaga Kakching Mamangching Laifam Loknungda laiba organic apple pharmacy gi provider Dr. Yengkhom Chandra makhatana hai. Mahak mamangda Leingak ki thabak tawrami. Matam aduda Simlada posting taringaida Simlagi sem ase khwaidagi pamba uhaisingi manungda ama oina charaki. Uhai makhal asi Manipurgi leihauda tharaga yengingbagi apamba ado matam adudagi hauna faurakhe. Thabaktagi potharaba matungda COVID-19 laichat paktaknana sandorakhiba matam kumjali singani kunge November kunganipalda sem pambi singase thaba haurakhe. Matam aduda sem pambi chahum rom Simladagi chelaga ahanba oina pambi chama kunrom thaba haurakhe. Madugi manungda pambi marifumanga tamak hinghanba ngamkhe. Chaliba chahi asigi oina pharmacy dagi sem kg chanirom hekpa ngamkhre. Makhatana kg chatruk chatret rom di hekpa ngamgadra haibagi pandam thamle. Pharmacy dagi puthorakliba sem sing ase kaithelda puduna yondringaida miyamna pharmacy da laktuna kg chani rom ase yonkhibane. Transportation ki awaba adu yaudana sem sing ase kg da lupa chani dagi chani yangkai fauba yonba ngamle. Manipur da thabak phangdana leiriba naha kayana tawfam khangdana leibagi mahutta lamdam asida leiriba ahangba lamsing asida sem tharabade chawna kanaba phangane. Lamdam asigi leibak le housing asida sem thaba ase yamna chanaba oire. Lamdam asigi naha singna sem thaduna lamdam asigi senmitlon chawkhat hanbada mateng pangkhaningi hainasu mahakna makhatana phongdokhe. Masi aigi tasembadi charging asi direct Simla dagi sienbani Simla de Dimapur la koina gadi lorubani ado aina sengna matamda mapan chawm lo thambani ado aigi area sepan chama kun ka thaba challe chama kun ji thana honna bada di kan honna matamda hoi siba changma tawduna mayam khra sigi ba khotpa tor hoi mapan 85 ku hinga lei bi hoji phawda hi ba semase aigi ai to ba exact caption to ngam dre ado ki chali gu sang chekhe ado propsi heko matamda keji 670 badi pangadra haina ai mana asa tawi madu hoji padi mana pari pot amoi binina ai exact hai badu ki ai gunu ngam. Organic apple pharmacy dagi sem kg tararom leiduna pokning thogat palakiba ipak films production ge producer amasung social and cultural activist Rakesh Naurem na hai lamdam asidasu organic oiba sem Marang Kaina Puthokpa ngamle haibise miyam amasung Leingakta khanganabagi pandamda pharmacy da lakpane. Lamdam asigi national highway singda toina blockade tawbuna mapalagi pusilakpa semgi mamal ase ka hena wangba thengnare. Imphal ki kaithel singda sem nasi kg da lupa chahum yangkai fauba piduna lainare. Adubu ngasidi Kakchinggi organic apple ase supnatage kg da lupa chani yangkai khaktada phanghanba ngamba ase yamna nungaiba fawe. Pharmacy da pambi dagi hekpada ngaiba sem sing fresh oina chaba phangbagi kudong chaba adusu phangalamba asida hena apenba poki hainasu mahakna makhatake. Manipur da organic apple farm ama sumaina mai pangna leire haibse leibak miyam da khanganjaningdana akhoi mafamsi da lakcharaga semje test tawjabani aduga haiba masi paw sum miyam da thamjabani thamjaningba wafamdi akhoi sigumba apple farm tawrakanda Manipur da haidi senthok leina amadi organic oiba product puthokpa ngame haibse leibak miyam da khanganingba aduga maruina government da khanganingba haibata adana akhoi Manipur da adi tongan ba hiram kya da akhoi haira jing je dum masi mafam ji yam chaun leiba aduga haira jam pamna chabal lamdam amani aduna hojikti national highway jing kayama ban blockade tawpa matam da Manipur da port maman yama kaina tangba aduga sem phangdawi awaba leiba adi ningon chakau matam da sem sine mayam che sumba organic farming tawriba jing je farmer jing je masti da matik chaba akhoi gi subsidy pibiraga haidi compensation pibiraka amadi farm je masi growth lehenba taragadi Manipur gi economy da chu yamna mateng pangane na khali aduga loinana akhoi unemployment youth singja masida ju thabak yam chauna piba adugumba oigane na khali ana sumba apple farm se sta lakti raga masi yamna test to video do maman jam honge